Kangleicha ma'am punna mayam aina mamangda uchagiba seba tawraga uchagiba yamna phagiba mafamdo jungi tarik marida namjahuba video nebako kakpa loibadi jungi tarik mari sida aina video namjabagi wani aduga kakpa loibana tarik anida kakpa loigrabneba adugi mamangda nong nini gi mamangda kakhibasu yawbagi numit nini humni gi mamangda kakhiba yawbagi ni mayam asangba thinklakpa urisingse adubu aina mayam haijaningidi yam short time sida hujikse jungi tarik mari sida namhawraba matung sida numit kayani lerakanda kayam yam thuna growth lakke habdo mayam ai usagi khanbagi damta video si semjarakpane aduga magi growth se kamai tawge habse mayam amtang jengminase mayam sida leijare akoigi jungi tarik taraga mapanda namba video ni sinamuk yam short time da tarik mari dagi trampanda numit kayani no habdo mayam adum mayam na pabiro aduga magi laiba growth se masida karigumba seba amata tawdre seba tawbagi matam loikre haitare rainy season dadi seba tawninga leite mangonda sumna khaki akoigi dry season ga winter tani akun seba tawgoduse mayam haitse amtang jengminasiko mayam sida leijare ko mayam na wangbagi sang haitare ko sumaina yam short time sida magi wang is it is the best grass for the livestock farming for farmers haitare masi yamna phaba napi makhalamani mayam amtang try tawbiyo. Thank you all.